ꯀꯗꯣꯝꯗꯒꯤ ꯆꯪꯂꯛꯈꯤꯕꯅꯣꯁꯨ ꯈꯪꯍꯧꯗ ꯃꯃꯥ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯣꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕ ꯃꯈꯩ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯍꯦꯛ ꯊꯥꯔꯛꯄꯗꯨꯗ ꯌꯨꯍꯦꯟꯗꯨ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯝꯂꯒ ꯇꯤꯡꯉꯛ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯨꯍꯦꯟꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯃꯥꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯦꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯑꯣꯏꯒꯦ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯅꯪ ꯅꯃꯥ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯗꯧꯔꯤ?" ꯍꯥꯏꯔꯛꯂꯤꯕ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯨꯍꯦꯟꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯗ ꯌꯦꯡꯂꯒ, "ꯏꯃꯥ, ꯅꯆꯥꯅ ꯀꯔꯤ ꯁꯣꯏꯈꯤꯕꯒꯤꯅꯣ? ꯏꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯕꯤꯔꯛꯏꯁꯤꯕꯣ?" ꯂꯦꯝꯕꯤ ꯃꯆꯥꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯂꯣꯛ ꯍꯥꯡꯂꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯨ꯫ ꯚꯤꯗꯤꯑꯣꯗꯨꯗ ꯌꯥꯎꯔꯤꯕꯗꯣ ꯅꯪ ꯅꯠꯇ꯭ꯔꯥ? ꯍꯥ? ꯅꯪꯅ ꯐꯨꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯍꯥꯛ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ, ꯅꯪꯒꯤ ꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯪꯃꯛꯅ ꯅꯌꯥꯝꯕꯗ ꯈꯨꯠ ꯊꯥꯕ ꯉꯝꯂꯕ, ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯅꯌꯥꯝꯕ ꯑꯁꯤꯗ ꯈꯨꯠ ꯊꯥꯔꯕꯅꯤꯅꯦꯀꯣ." ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗ ꯂꯤꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯕꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯂꯤꯕꯅꯣ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯄꯣꯏꯔꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗ꯭ꯔꯤꯕꯅꯣ, ꯍꯧꯖꯤꯛꯅ ꯃꯣꯏ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯍꯥꯏꯔꯛꯏꯕ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯌꯨꯍꯦꯟꯗꯨ ꯍꯧꯖꯤꯛꯇꯃꯛ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯤ꯫ ꯃꯥ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ, ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯦꯝꯕꯤꯗꯨ ꯑꯃꯨꯛꯀꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯃꯇꯝ ꯆꯥꯅ ꯃꯁꯛ ꯈꯪꯅꯍꯜꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ? ꯏꯃꯥꯗ ꯍꯥꯏ꯫ ꯅꯪꯅ ꯇꯝꯂꯤꯕ ꯅꯍꯩꯅꯁꯤꯡ ꯑꯗꯣ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯏꯃꯧ ꯑꯣꯏꯅ ꯍꯥꯏꯔꯨꯒꯅꯤ." ꯍꯥꯏꯔꯛꯏꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯌꯨꯍꯦꯟꯗꯨ ꯃꯕꯨꯛ ꯃꯅꯨꯡꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯥꯅ ꯄꯣꯏꯔꯩꯕꯨ ꯃꯌꯥꯝꯕꯅꯤ ꯈꯪꯂꯨꯗꯕꯅ ꯄꯣꯏꯔꯩꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯄꯤꯛꯊꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯅꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯆꯥꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯨꯗꯕꯒꯤ ꯑꯃꯗꯤ ꯏꯌꯥꯝꯕ ꯄꯣꯏꯔꯩꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯈꯪꯂꯨꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ. ꯅꯆꯥꯅ ꯏꯌꯥꯝꯕ ꯄꯣꯏꯔꯩꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯅꯆꯥ ꯂꯥꯜꯂꯦ. ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ." ꯍꯥꯏꯔꯛꯏꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯦꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯍꯌꯦꯡꯃꯛꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯃꯥꯆꯧꯕꯤ ꯑꯃꯗꯤ ꯅꯌꯥꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯍꯦꯟꯗꯤ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯌꯨꯍꯦꯟꯒꯤ ꯃꯣꯕꯥꯏꯜꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯏꯕ ꯀꯣꯜꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯒ ꯂꯥꯛꯏꯕ ꯀꯣꯜ ꯑꯗꯨ ꯑꯣꯛꯂꯝꯃꯤ꯫ ꯌꯨꯍꯦꯟꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁꯣꯝꯗꯒꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯐꯠ ꯍꯥꯏꯔꯛꯏ, "ꯑꯂꯣ, ꯌꯨꯍꯦꯟ?" ꯍꯥꯏꯔꯛꯏꯕ ꯑꯃꯗꯤ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟ ꯃꯁꯥꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯊꯥꯡꯊꯗꯨꯅ ꯐꯣꯟꯒꯤ ꯃꯃꯥꯏꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯥꯀꯣꯡ ꯃꯄꯥꯗꯨꯗ ꯊꯝꯂꯝꯃꯤ꯫ "ꯌꯨꯍꯦꯟ, ꯑꯩꯅꯦ, ꯂꯩꯁꯦꯝꯕꯤꯅꯤ." ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯍꯦꯟꯗꯨ ꯀꯩꯝꯇ ꯈꯨꯝꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯤꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯥ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯑꯅꯤꯅ ꯄꯨꯟꯈꯤꯕꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈꯤꯕꯅꯤ꯫ ꯑꯁꯣꯝꯗꯒꯤ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯐꯣꯟ ꯄꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯐꯣꯟꯒꯤ ꯃꯄꯨ ꯅꯠꯇꯕ꯭ꯔꯣ? ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯒꯗꯤ ꯐꯣꯟ ꯃꯄꯨꯗꯣ ꯑꯃꯨꯛꯇ ꯄꯥꯏꯍꯟꯕꯤꯔꯣ." ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯌꯨꯍꯦꯟꯗꯨ ꯇꯞꯂꯞꯅ, "ꯄꯥꯏꯔꯤꯕꯁꯦ ꯐꯣꯟ ꯃꯄꯨꯅꯤ. ꯍꯥꯏꯔꯛꯑꯣ, ꯑꯩ ꯌꯨꯍꯦꯟꯅꯤ. ꯂꯩꯁꯤ, ꯑꯩ ꯌꯨꯍꯦꯟꯅꯤ. ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ?" ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯏꯕꯁꯦ
Nangna haiba wado ay yarage haiduna call tawrakpani. Wahaidu tabada nupasi amukka hen harawa pokse. Ngasi magi mafamda thoklibasi mangla taibangla haiba phawba gyan men tadaba haibado oiri. Masado harawbana thukatkibana wahai ama phawba haidokpa ngamdana tuminna leiri. Nupaduna tuminna leikhibaduda nupiyaduna muksu. Kaidawrage tuminna leirade. Kemda tawde. Lesia, nangna hauzi haidubu asengbra. Mani. Asengbairo. Aidi hauzi phawba thajaba ngamdri. Mangdi nate ko. Nati taibangni. Lesia, asumna nangna aigi proposal sibu accept tawbirakani haibadi ai nongmatasu khalude. Ngasidi ai yam harawi. Nangise engonda sanabadi nate ko. Aduga aigi number sina kanadagi lawrino. Kaidawbagi sanadoino asengmane aini haise. Nangi number lawbabu kayam luba thabakno. Ado nang dapoiregi paw matarabo. Pumnamak aina wakhal thenba misak ama oirubadagi thokiba ngaktani. Haireba nupa magi wahaiduda leisen bidu nganglabna. Kaino yehen nangna haidubo aidi bhab taba ngamdre. Iyamba poirebu aina aigi yambani khangudabadagi thabaksingdo aina tawkibani. Mabu yambani khanglakpa mikub asida ai ningamdabana pikthali. Nangbu nungsibagi mayaina aigi wakhalse afabada karisu khantahudre. Haireba mari makhong samnadraba wasingdu taraga leisen bina khangingba magaloinana hanglai. Iyamba haidi kaino kamaina da poirebu nangina yamba oiribano. Asengbado aingonda mukta hayo. Aina gyan tadribase amukta tahalo. Leisi iyamba poirese aigi basogi masani. Aigi babaga hek pokminaba mayambagi masani. Bachawna leikhidraba matungda masawbido mapamda leikhiba oiramale. Iyamba poirega aiga isini nauni khangudabana aina haikiba tawkiba mayamsingdo khalubada ai iyambagi manakta amuk hana lepa ngamgani thajadri. Aina tawzaruba iralsing ado ai iyambagi manakta chatlaga lale haizarugani. Iyambanasu manawoiba soidana ngakpirakani. Aidi itomtani aduna iyambagi minungsidu phangdri. Itomta pokpagi haunaba ngahan makhai mi amatasu mi oina khaludaba aigi wakhalse ngasidi wakhal tarakle. Ngasidi ayamna nungai aigisu iyamba leiramle. Lesi aigisu iyamba leirame. Kaigumba iyambana nangbu thamoi sengna nungsibamakta oiramlabadi nangbu iyambagi makutta sinagani. Maduda ai karisu nungaitaba tawra. Nangbu aigi oibamak phanghodrabasu aigi itaima oina phangzabaduna ai apemba oirage. Ngahan makhaiga manadaba wangang amukta takhidraba yuhengi machindagi mayambabu nungsibagi wahaising adu taraga leisiyembi masada karigumba kharadi ikhang khanghaudana phaurakle. Ngahan makhai yuhenbu hainadaba matau utlabasu ngasidi ma yuhenbu mikub asida hainaba pokle. Yuhengi thamoidagi amakpa leitana hairaiba wahaising aduna nupi asi ngaihaktangdi manglaga leikre. Mana call tawraklibagi maramdi poireibu kanana phurambagi hospital da pukhatlibano. Yuhen nattanadi asigumba thabak tawbinaba leiti. Magi maramgi damak yuhenna poireida khut thaba oiramgani. Asengba achumba amadi khangdoknaba call tawrakpani. Mana hangdringai yuhenna hana masagi maral adubu yazatuna hairakpa wahaising adu taraga nupi adu wa makha taba ngamdabani. Ngahan makhaiga manadaba yuhengi matawaduda amukka hena nupisi wakhaldo laitapam khangdri. Revenge lawgi khanduna call tawrakpani. Adubu nupa magi thamoi singjaba matau mathanta pokpagi mama mapana luna yoglakpagi wangang sangangda khara khajik haujadrabasu ngahan makhai yuhengi maphamda losinduna thamlamba anauba saktam amadi uba phangli. Thamoi sengba misak ama oibata natana yamna phaba yamna chamba mi amani haiba asimasu khangki. Revenge lawnaba hotnabada yuhenda haijinkibani. Ma masana yare haina hai kai haido uraga nupi masase hauji tamak ikaiba phaurakli. Tasengna chana na hek ma yuhenga nungsina khigadra haina khanjai. Poireibu
Mana phana nungshirabasu poirena di mabu isam samna machan ama oina khalle haibasimasu leisi hembina khangdaba natte. Anidu ngaihaktangde tuminna leinaraba matung Yuhena tablamna hairei. Leisia, hayengdu nang thabak leitradi iyamba poiregi manakta hospital da zatlusira. Ai nang lawba lake. Hospital zatlaga ai iyambagi makhong konduna lale haizaruke. Nupidusu poireibu uningbanina hada hekta khumlai. Ahoi, yai zatlusi. Asumna wari ngaihak sanaraba matungda phone du thamnakre. Yuhen ma ngasidi masado itaw tawri. Mana nungsijaba nupi asi magi oiba phanglaroi ko haina khallubada mabuk ningdo wajarami. Amuksu khalli magi matay ma oizaba phanglabadi penthok patamlage haina. Numit adugi numidangi pung 10 muk tapa matamni. Lembi magi kada changlaktuna famungda ka khatuna hithage hek tawbagani. Lembigi phone da call lakpagi ringtone khinglaklibadu. Lakliba call du kanagino yengluba matamda magi nupa ningthemge oirambadуда call du phat oklaga. Moi baba tayi haibiro. Chak nungdi kamai tawre. Hotel dagi oina chari. Nachanupadi tumkhrabra. Hayengdo engantana lakani. Macha tholamgani. Maga wari sagadaba lei. Haireiba mapuroibagi wahayaduda gyan leibi wa amuk ngangbada lausinba ngambi lembina bhab taraduna hairei. Moi baba ai nachanupado puraga laksaraki. Aduga mayamda lale hailagi. Pumnamakse aikhoigisu asoiba yam lei. Matang matam chana machin manau anibu masak khangna halawdabadagi thokibani. Haujikti pumnamak hawkre. Aduna mayambada lale hailasi. Adu moi baba di wafamsi kamaina khangbiribanu. Aina mi thadokduna hanganbani. Mamanaba amagi masindagi khangbani. Chumi aikhoigi asoibasu leikre. Machin manau anibu matam chana masak khangna halawdabadagi thokibani. Phare hayengdo ngantana nachanupa puraga lak. Phare hothajaro. Si hairamlaga phone du thamkre. Asumna numit aduma hawkre. Mathangi numita ayukki matamni. Yuhendi mayambagi manakta chatlani khanduna pung 5 adaidagi hawgatuna iru maithazarami. Ngehaki matung luzaba loiraduna mafi amu hongdoami. Mafi loisinba loiraga kadagi thoke hek tawbaga mama lembido machanupa bu hawdoke haiduna machanupagi kada karakpani. Mana kada hek changlakpaga machanupana mafi nana loisinduna leirambadu ubada lembido punga ngakri. Nongmata yahongana hawgatba haitaba machanupana yahawga ngana hawgatuna mafiga nana loisinduna leirambadu ubada. Haima kari numinone ngasisibo. Nongmata yahongandaba nangna nganta hawgatuna nafiga nana loisilaga leiramisibu. Aibu mangla taibanglane. Natte ngasisibu numisibu kadomdagi thokibajanu. Ima numipu mamangdagi thokdradi maningdagi tholakadro. Ado ima de hauji phawba kemta loisindrisibu kaigino. Hospital da kachatlara hairo. Ai iyambagi mathakta chaningbana isase leitapam khangdre. Sasa loisiluro. Pungmu kaya takhragi. Tareta daurima chatlumi sasa loisiluro haibani. Hoi imane pisang hongthokige. Wahise hairamlaga lembisu machanupagi kadagi thokre. Ngehakki matung mama lembisu loisinba khotpa loiraduna kadagi thoklai. Mana thoklakpa matamda machanupado phone da wari sanaduna leirami. Hoi ei laagi ready da leiramuko. Thamo. Si hairaga phone du thamkhraba matungda mama don sinduna chalasirema. Macagi ngahan makhaiga manadaba matau. Asuk tuna honglakliba mawong mataw aduda lembidu penjarami. Machanupagi magkukta nungsina nanthabiduna machanupabu manam nambiraduna mama macha anidu mapanda thoglakli. Yumdu solo lamlaga garidu thaudokduna laklami. Asumna gari thauduna lakpana lembidu hospital lomdadi chattabaduda mama lembina machanupado onsilaktuna. Sana kadaidanu nangna thauribasibo. Ima mi amata pick up tawgi tawbani. Masu hospital da chatpado yawge hairakpa. Lembi suwa makha tadre. Asumna lakpana yuhendu mana mi pick up tawgani haiba mafam adu yauraduna garidu gen manakta khamduna pocket tagi phone du lawthoktuna call tawi. Ring amuk anirak chatlaba matung
call tawribadu paikhalakli. Ai noi geta leiri thoglo. Hoi thoglagi. Si hairamlaga call du thamkri. Call hek thamkibaga lembidu ngaglamna akoibadu da yenglaga hairi. Sana nang na hairiba midubu kanano ne. Sidi nang baji thanilgi thonga natro. Hainaringai tanja aduda Lakshmi amadi leisi hembidu geto hangdoktuna thoglagi. Madu ubada yuhen gari dagi kumtharakduna nakangi thongdo hangdoami. Lakshmi ubada lembidu maningi gari gi thongdo hangdoktuna kumtharaklaga. Inama nachanupiro. Haima nangbu aigi chanupisi phawba masak he khangdrabro haisibo. Aikoi ibemana hospital da chatminanaba lawba lakani harise noi oireko. Nate asibu Aikoi yuhen natrane. Mani kaino isa nupani. Haima masak se yam thina olame ne tawriside masaka khangudre mi. Aisune inamagi sanupi se ngahanwai aina ukibadudagi masaka se yam phajato ame haibaina manangbo. Angang masen dine hanabu masak khangna leirameda college punna taminaba oiramale. Ai dine atopa mi oiraboi ninguri. Adugadi noi oidana leiramedana. Ado horen noina halakpada isanupise yumda dum thinbira amuko. Aisu ngaihakti lakani. Mapado thabak ama chakhi. Halaaga lakadabanina kharadi thengani. Inama nachanupise yumda amuk thilaroi. Anghang masen su hana masak khangnadana leirame. Ngasi daidine aikhoida amuk leizarasanu. Aikhoida dum puraga chakhrage. Aduna pharadra. Marise amuka hena jesinanaba. Hoine nama aduna pharani. Inamagi sanupise aigi imo oina phangjaba haibase aigidi laibak yamna phabani nama. Lembiya laibak pharibadi aine. Aigi sanupibu nangi yumda leijaba phangba haibase onthongna laibak phakrabajani. Sanariba waridu ayaukibaduda yuhen amadi leisi hembidu ikaibana mamai ngaksangang sinkhre. Kuina sum leitharabadi bera kara ani khanbadagi yuhena leisi henbida onsilaga leisia chalasira chalasi si hairaga yuhena thong hangdoktuna leiriba adomda laktuna mamangi sit aduda kakhatuna phamkhre. Yuhena thongdu amuk lonsin biramduna maso driver gi sit aduda kakhatuna phamlaga mamaromda sugeng yenglaktabida ima leheukidra natraga ibani kha adum chakhroro. Masanupagi wahai aduda lembisu Lakshmi da chatlukige hairamlaga maningi sit aduda kakhatuna phamtharai. Hek phamtharakpaga gari do start tawduna hospital tamna laami. Lambi da gari thauduna laglibado yuhendi wa machet ama phawba nganglakte tumina magi gari thawpham thokpa adumak thauri. Amuk leisi hembida huran yengbadi lepte. Nupi dudi mamaido adum non thaduna Setliba phanek aduda makhut aduna naiduna sanari. Lembi di tuminaga leibanate wahang zaza ni hangaibasi. Leisi hembisu khumdaba yadabanina ikai na hoi haibasi khaktamak khumlai. Mamana sabeng ngangbaduda yuhendi hainadabana loirabani. Adubuma wa ngangdaba makhai hospital aduda bu yaurabadi khanduna gari du thauduna laami. Asumna ngaihakki matung hospital yauri. Gari du park tawrumlaba matung mapaning them hoina leiriba domda laami. Moina lakpa matamda Limthoiga Yaisnagasu hana leirami. Mama lembina masanupa Yohenda Limthoibu masak takpirami. Yohensu mama na haibagi matung ina mama chawbigi manakta sangsilaktuna mama chawbigi makhong soktuna khoirumlaga kapngang tawduna hairai. Masawi nasabu mukta ngakpiu. Nasana wakhal thenba misak ama oirubana iyambani khangudabadagi iyambada khutharuri. Ngasi iyambana hospital da leiribase nasana phattaba macha ama oirubadagi thokibani. Nasagi ngakpi pham thoktraba iralse machawbina muktadi ngakpiu. Umnamakse nasana iyambani masak khangudabadagi tawkhibani. Machawbi nacha yam latkre nachabu muktadi ngakpiu. Wahai se hairaga nupana tabadawna kapthoragli. Mafam aduda leiriba lembi ningthem yaisna leisi hembidi amukta ukhidaba yuhengi mataw aduda ngakna yengli. Yaisna di wari khangdabana makok mamai ngauri. Adudagi henna ngaklibadi
Leisi enbiga Yuhenga punna hospital da lakminaribasina hena angakpa phawkhrabani. Yuhenna haira iba wahai khara adu taraba matung masu angang makti natrabanina magi da poireiga Yuhenga si machin manawni haiba khanglami. Angakpana thallaba taibang asida ngasishu yaisnagi maphamdadi angakpagi angakpa ngaktani magi mitmangda uribasing asi. Linthoi ngayhakti walan amata ngangdana Yuhenda munna yengladuna leiri. Ngayhak yengduna leiraba matung minungsi chawbi ngakpi haibi mama amagi pukchel senbido Yuhengi makok aduda nungsina nanthabiraga Yuhengi khazaida sinthariba pirang adu illiba phi aduna taithokladuna thida anghawbasidi adugidamaktabu kapahawnabro nupa mandaba tawgun miyoiba ikhoise landaba ngamba soidaba ngamba kanabu leibagi nachin nanaw masak khangnarodabadagi thokiba oikiba ngaktani masidanya machawbi kaisu khande isana ngasi machawbi gi mangda leplaga lale haizaba ngambagi thauna leiribase masi ubadanya nang machawbi gi thamoise apenba haibado oire lalurabadi lankre haizaba ngambagi thauna do leigadabani isabunya aina ngakpirabani lao machawbi kongi lao si hairaga Yuhenbu mathada nungsina konbiraduna machanupa Yuhengi laibakta nungsina chupirami. Mama mapa oiba ningthem amadi lembidu mataududa mapi ira selakli. Matai magi thaujal haiba minungsi chawba adubu ubada ningthem aduki mati penjarami. Mikup aduda mayamba punsibabu khangning amuk ningsinglakli. Mabukta khali. Tacho nangna ikoi pumnamakpu thadokduna sakhrabasу nanawgi phamda ima saklabi itaimabu sinabirambase nanawna thakachari mapuk khudingda ima saklabi itaimase nanawgi itaimoina phangjagi aduga tachawbusu mapuk khudingda aigi tachawoiba phangjagi ko numit adumadi Yuhendu mayambagi manakta ngaihakti changlami ICU da thamlibanina kuina unabagi matam leitabana changlamlaga mayambagi makhong soktuna khoiramamduna mabuk manungda mabu ngakpinaba haizarami mayambaga wari di sananingbani adubu mayambana gyan tadana leibana ma wari sananingabasu sanabadi phangkhidri asumna numit aduma haujinkri matamgi khongsati lepa leitana adumak chatki matam mahangna kanabusu ngaibiramdana adumak chatkibana matam kharadi haukri oireisu asokpadu tapna phagalaktuna ICU dagi special ward amada sip tawduna thamlami special ward ta sip tawba numit adudani Yuhen mayambana leiriba ka aduda changlaami Yuhen na changlakpa aduda oirei hitlambadagi asawba magaloinena hawgalaktuna mafamsida nang kaidok lakpano haireiba waduda Yuhen leiba makhada khurukhuda kundana mamaidunon tharaga taso nanawbo muktadi ngakpiu nanawna tasobu masak khangudri isilinaw sak khangnarudabadagi tachawda nanawna tawidaba thabak kaya tokre hairidaba wahai kaya amaso haikre madugidamak nanawbo amuktadi ngakpiu haireiba wasingdu oireigi mafamdadi manga chap manakre tanja aduda mama linthoi changlakduna leba makhada khurukhuda kunduna leiriba Yuhenbu chingkatpiraga machanupa poireida magi mapai bungogi manawnupagi machanupani magina manawnupani haina Yuhenbu masak takpirami mamagi wahaisingdo taraba matung poirei asabu pombana thaiduna thamlaga haukiba khudingmak kauthoktuna manaw Yuhenbu mathada chena konsinjaraga manawna tawkiba singdu ngakpirami machin manawgi matawdu uraga mama linthoidu mabukni nungsiraduna illiba fiduna mamaidu khumjinduna kaplai asumna nong ningni leiramlaba matung mayumda putharaklami nongma nungthilgi matamni yaisna laktuna mangolda phak ama thabiraga oirebu phamanduna wari sanari wari ngahak sanaraba matungda da poire keisaninge chalola ura natraga semoina kholaura chadi thakningje semdo masunga maniune chaki hoi adu da poire nang khara thuna phagaloba nangna sumaina leibase ayam nungaiteba nangdi kaigi nungaitriba ho adudine nangna sana khangjaru si hairam lagai mungda changduna sema maga thangni plate amani puduna thoglakli
aduga masu poiregi manaktuda phamtharaga semdu khokpiri tanja adudani getlomdagi linthoi amadi manem thoinuga loinana chungla ami madu ubada yaisnadi poiride onsilaktuna abo kainegana chaluisa kaide chaluino da poire abokse masa nungaite haidana hospital da chalubani o linthoi amadi manem thoinusu mangol da kakhalai yaisna du phak machi du da phamlambadagi hawgalaga laikre mana khokliba se maduna poire da pirami thoinudi ahalga oisilakle ayuktagi hospital da chatlubadu masa duwaraduna masu poire na phamliba phak machi da phamtharaga Hare Krishna Hare Rama asumna machinda sonjai poire du mama da onsilaga ima doctor na kai hairake kaisu thoidokpa tawre hairida ahal leinani hida guli khara sasi hairi tanja aduda getlomdagi gari ama thaujilaktuna sumang maton oiramna khamlai gari du hek khambaga tungda gypsy ama anisu thaujilaktuna khamlare mangolda leiriba moi loinamak gari khamliba domda mitpham thamlai gypsy adudagi nupa khara praprak kumtharaktuna khamduna leiriba gari adugi maningi thongdo hangdui thongdo hangbaga gari adudagi ningthem amadi lembi kumtharai madu ubada thoinudi lawai luton satkre yohenga leisi embigasu gari adudagi kumtharai leisi embigi makhutasu khawa ma pairi asumna makhoi maridu mangol tamna kakhalai mangol da he kakhalakpaga uri ningthemna phamduna leiriba mama thoinubu madu ubada ningthem asauba magaloinana wahaige tawbada matai malin thoina phat hairai ningthem noi lakpa yam phare itei masune call tawrake tawrami bani si hairaga yasna romda mo onsilaktuna bema imungdagi phida mukta lokthosu chalu yasna su changkre sangkhibage kan kanadana phida mu puduna thoglai aduga laiba singadu phamnaba phida tharami yohenga leisi hembagadi phamthakre ningthemga lembigadi phamdana aduma leptuna leiri ningthem asauba magaloinana matai made yenglaga itei mana tawbirambe basikeno mahu pubilin amo masibu yumasida thamlibasibu kaiginoba mama ama oiraga mama amagi pukchel senba ngamdabi mihapi asibu yumasida thamlibasi kai maramgino nanauda haibiu mahak asina natra itei mabu nauna lukhra singda chalhanduna wana lelhankibado mihat pi asibu ngakpiduna yum asida thamlambasimadi itei mabu nanauna khitang pende si hairaga mamarom damu mamaidu leisilaktuna mihapi nang mafam asida kaidoba leiremibano mafam ase mihatpi gi lefam nati mabuk thoki masa mapu hatpa ngambi nangdi mama nati nangdi misu nati sani sa hairaiba wahai singdo taraba matung linthoi asauba magaloinana ningthemgi mamangda leptuna ningthemgi mamaida khupakna setlangna tharai linthoi ningthemgi mamaida khupakna tharakpa aduda yohen leisi embi thoinu amadi poireidu phamlaga leirambadagi phupu hawgalaktuna linthoida loina miding thamlai linthoi kapladuna itei magi bungo karino nang nangangliba mayam dubo ha nang mu ngaurabro nang nangangliba singado kanadano ha kanadano haiba nang nasana khangba ngambra nang ne mi hatpine hairiba se nang bu thabum tara naupuduna ima tumdagi chauna ba yupirakhibi nang bu hek pokpi imane ima amada adugumba wahaido kanana sisna wahaibage matik magun leiraba leibak asigi mapi mapa ama oiduna thaudang kaya puriba nangi nachin adudagi adugumba wahaido taba phangani haibadi natai mana nongmata sukhallude haukiba pumnamakto karigi amongna honana puthokladibano ha hausikti madu pumnamakto kauthognarasi hausikpu ima sibu aikhoi leina kana leijadaba misak amagu hundokluba yaribro ha si hairaga nongma manemna magi manakta lakhibadugi matangdasu wari hayi wasingadu haiba loiraba matungda linthoi amukka sumakha tarai numit aduda mamau amoina minungsi utluba ibu nangna lan laugano natai magi punsi wari nang su khaliba natra aina matam kuina dagi
minungsi amabu kaurang na ngayduna lakpani. Numit aduda, imana mamaw aingonda utpikiba minungsido, paisana kaglay bayaron. Meiriktugi Meisa kangliba ima asibu, aina miray bangamloy. Natay ba isu, Meiriktugi Meisa panglabini. Aduna imana wana lelam daubado ay kange. Masagi maralya zaduna, jaglaklaba mi amabu itokpadi. Natay magi tamoy na yaning din he, itay magi bungwo. Matay mana hairaiba wasingduda ningthem wa makhataba ngamkhidre. Tumina dumaglep na laikre. Thoinudu masanupagi manakta changlaktuna masanupagi masada soki hek tawbaga ningthem leplambadagi khongphom khara khajik maningda handuna leplami. Masanupagi ulagliba mataw aduda thoinudu mabukni nungsiduna kaplaga. Hare, ima kaimta hairaro. Nama aitine. Paapta na yomlaba misak amani. Ikut magna chukiba mayri aduda. Isa pumbase. Tanggoy ondo na na chaktriba pawadi. Nama ainea kangdo na hinglage. Paap labi nama aibu ngakpiba gamdrabaso. Ima haina amuk tangdi kauramune imagi mungo. Maduna nama aigi tamoyda chakliba may chakase karama kaydine mutat pagamba oizage. Meiriktugi Meisa do isada nama aina kag pangalon. Aina tawjarubana aina pangjabani do. Ahenba pamluba isa kagtagi oizaba thiruba. Mihoiba marakta khenaba thamluba nama oibi aigi apikpa wakhal oirubana Meiriktugi Meisa se khangjabani. Imagi atomba nama aine yamna lankre imagi bungo nama ilankre ne hai. Hairaiba mamagi wahaisingdo tabada ningthem mathamoido puba ngamlaktre. Panthaugi wasak bunga kadra palem oibi magi mikap mirau khulbu tagadra ngaihak tang dima wakhal thoktre. Mapai bungo birena aroiba mikupta hairamba wahai aduna maram oiraga ngasi phawba mana mama asibu ngakpiba ngamdabani. Ngaihak tumina leiraba matung panthaugi maphamda sakhiba wasak aduna kanba henkibana wahai ama phawba hairamdana mapham adudagi mamaidu leithoktuna chatkirami. Ningthemna zakhiba adu thoinu amadi linthoina khambadi ngamjakhide. Thoinu shu masana yaze. Mana tawjarubasing adugi mahai mana phangjabani haina khankre. Lembi su wahai ama phawba hairamdana magi nupagi matung induna chatkre. Yuhenga leisi henbiga su tingak ngaihak yengaduna leiraba matungda purakliba aza thak kharadu poireida piramlaga makhoisu mafam adudagi tholakami. Aduga gari singdu mathang thauduna chatkre. Gari sing adu thauduna chatkraba matung thoinudu mathamoi chakpa henman khibana leiba makhada git launa phamtharaga pena kapcharami. Mamang thakta mabuk thoki macha amabu hatlubagi mahina ngasidi macha amana mabu ngakpiba ngamdabani. Machinda kapna sonjay. Aigumba mama amamong ngasigi malem asida anisuna leitaba suoirasanu. Ngasi haiba numit asidagi miyoiba ikoigi maragta thamliba khetnaba kaya se marup hangna mangkrasanu. Ngasi mama oibi aigi phamda tariba dasa se mama oibi amagi maphamda amuk hanna tadaba suoirasanu. Aigi maulin thoigumbi akhang kanbi asengba yum amagi yumburenbi oibada matik chabi magumna pukchel sengba minungsi chenbi yumgi mau amada chenba oirasanu. Meiriktugi Meisa mana kaya amuana lili haibado mama oibi aigi tause uraga mipum khudingmakki mafamda
ꯄꯔꯥ ꯑꯃꯗꯤ ꯇꯝꯍꯧꯕ ꯑꯣꯏꯔꯁꯅꯨꯀꯣ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯌꯨꯍꯦꯟꯒ ꯂꯩꯁꯤ ꯍꯦꯟꯕꯤꯒꯁꯨ ꯑꯍꯜ ꯃꯁꯦꯟ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯈ꯭ꯔꯦ. ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯛꯁꯃꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯐꯪꯖꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯔꯝꯃꯤ. ꯅꯤꯡꯊꯦꯝꯁꯨ ꯑꯗꯨꯃꯉꯥꯏ. ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯃꯌꯥꯝꯕꯒ ꯇꯤꯟꯅꯔꯝꯕ ꯃꯌꯥꯝꯕ ꯊꯥꯅꯤꯜꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯌꯨꯍꯦꯟꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯦ. ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯪꯒꯠꯅ ꯐꯥꯎꯕ ꯈꯨꯝꯈꯤꯗ꯭ꯔꯤ. ꯁꯣꯝꯗ ꯄꯣꯏꯔꯩꯁꯨ ꯑꯁꯣꯛꯄꯗꯨ ꯄꯨꯡꯐ ꯐꯔꯗꯨꯅ ꯂꯩꯔꯤ. ꯃꯃꯥ ꯂꯤꯟꯊꯣꯏꯅ ꯌꯥꯏꯁꯅꯥꯕꯨ ꯃꯃꯧ ꯑꯣꯏꯖꯅꯕ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯕꯤꯔꯛꯂꯤ. ꯑꯁꯨꯝꯅ ꯄꯥꯟꯖꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯨ ꯄꯤꯔꯛꯄꯅꯤ. ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯅꯣꯡꯃꯇꯗ ꯇꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ.